कॉलेज की गेटा प्रेमिका मथंता वखल अमदा तौदुना थोरक्की वखलना अमा खोंथांगना अमा हाइबदु तसेंगना ओइरमी वखलदा करी करीनो मवोन मवोल खल्ली रीताना हाइबदु पुमनमक अचुंबने तसेंगनमक अफब मगुल लैबा सात्रा अमने मसिमकनने प्रिंसिपल मकना महाकु मसक खंगलिबा असुक मगुल लैरबा सात्रा अमगी कैरियरबु ऐ मकना मरम ओइरगा मांगहन्नबो होटनरमलबको ऐसे कयादा लानख्रबा असुमना वखल खन्ना खन्ना लाकपदा कॉलेज गेट मयादा नीरुगा थेंगनादुना नीरुना हाइरई करीनो मंगलिदुना प्रेमिकाना कैसु तौदेदा अदो ngasiजे सैटरडे नट्रो माने कैदौरगे ngasi सैटरडे हयेंगना संडे अदु कैदौरगे हयेंगसे मंडे ओहेनिंगबा करीगे मरम अमा लैये असुमना कॉलेज अवर लोइरदुना प्रेमिका अमदि नीरु कॉलेज तकी थोखिरमी असुमना नुमित निनी अमदि कॉलेज की वखलदा प्रेमिका यां वाना लेंजबा ताकी अयुक की मतमनी भरागी युम अदुदा सागर फी सुदुना लै मपाना रिक्सो सेंदोकदुना लैरी विधुना नंगबु कॉलेज चलरोइद्रो ngasiदे भोट की नेना मयाम मरांग मरांग तवे क्लास इंथि नुंगाइना तौदे ngasiदि चलरोय फरे फरे अदुदि आई थबक चलुखिगे को अदो बाबा वफम अमता ngasiदि करीनो नंगना हाइनिंगलिबदो बाबा ऐसु चावरे कॉलेज तमले बाबा की मतेंग खजिक तो ओइरबसु पांगबा ngamlagani खंजे नंगना खलिबा वखलदो खनबा याद्रि नंग सात्र ओइरिबने अतै नत नतबा लांगफांग ख खनबा यादे को बाबा नचाना असुक चावरबा मपुंग फारब मतमसिदा बाबाना अदुक वाना रिक्सो थौदुना रिक्सोगी सिनफम पाइदुना नचाबु थाकपसे उबदा औबा अखंगो मीना याम नोकनरमगने ऐसु ऐना ngamjaba नंग मदुगी वखलदो इपानादि खलहन्निंगदे बाबाना असुक वाना ऐगिदमक होटनबिबा नचा ऐनादि नोंगमतसु मतेंग पांगजबा ngamjade इपाना ngamलिबा मखै सुखिगने नंग बाबाना वाना सुई हाइदुना निंगहनबा लैगदबा नते बाबा हरेसे अदुगी सरुकपुदी लाइरिकता पुकनिंग चंगबा असितनी बाबाना पामलिबसे सागर मपागी वहाइसिंग अदु ताबदा मखा ताबदि ngamjada याम तपना मपाबु सोंजै बाबा विधुना फरे फरे बाबा चलुखिगे को सागर ही सुदुना लैहौई मपाना रिक्सो थौदोकदुना चटकी सागरदी मथौदु लोइसिंदुना लाइरिक पादुना लैरी कॉलेज नी प्रेमिका मतोमदा कॉलेज की बेरंदादा थारिबा बेसना फमदुना उंगदुना लैरी छात्र छात्री मयाम अमना भोट की नेना ग्रुप ग्रुप चनरमी मतमदुदा रामेश अनिल अमदी प्रकाशु भोट खोंबा चटलिबदु प्रेमिका ना उरई प्रेमिका वखल तवी अइबु मखोय अहुमसिदा हंगलसिरा करिगुंबा हंगलुरगना थीना चरकलगना कमदौबा अनिल ना प्रेमिका से मथंदा फमलिसे भोट खोमजिलुसे प्रकाश ना माई दी क्या चानादबनी मसी नुपीसे अकोई पार्टीगा रामेश ना नंग नट्रो जीएस तले पिसे अदुमाइना माई चानैगा चानादेगा तौरदी भोट कमाई फंगदनो चंगसिसे अनिल ना होइने पाटलिङैददि हयिंगदसु नोंजौ हाइबदुने मखोय अहुम प्रेमिका ना लैरिबा अदोमदा चंगलई मयामदुदा प्रेमिका ना हाना कौरई रामेश प्रकाश नट्रो अखोई कॉलेज की जीएस तलेबनी हाइसे मखोय अहुम प्रेमिका ना हाना कौरकपदुदा ngakna yengnai प्रकाश ना माने ऐसु बोट खिदा खोमजगेना सुम यम साउबिरद्रा प्रेमिका ना किदौबै साउदैनो ऐ सोइदना पीदोइने अनिल ना प्रेमिका नंगनबु पीरदि अदुम थोइरदबने रामेश ना अखोई फ्रेंड प्रेमिका होइदि संगसु चाउबनिना सक्सु फजबनिना मी मयाम अमसु पुथोकपा ngamgani थाजै प्रेमिका ना होय ऐसु अंगम मतेंग अदुम तौनिदा अदो नोइना बोट खोमबा चलिसिबु नखोई पार्टीबु सुदेदा प्रकाश ना मदुई नुपादो फोन सु पाइदबने अइना भोट लेपगा माना कॉलेज कारक्तबा ngamबनेबा खंगनी मदुई नुपादो कॉलेज का कारखिसनो अनिल ना मीगी मसा मसक फजबा लाइरि हाइबदो कॉलेज क्लास तौदेना लाक्ट्रिबो ओइरमगनी रामेश ना हेरा अखोई इताउना भोट लेपगा माना युमदा लैथोकपा ngamबको फै फै कॉलेज का कारखिसनो कॉलेज की ख्वाइदगी मसक फजबी छात्री अनी हुम खलगने भोट खोमजिलहनगे मा कॉलेज लाकनिंगदब्रा येंगे
ꯑꯅꯤꯜꯅ ꯃꯥꯗꯤ ꯑꯥꯔꯠꯁꯀꯤ ꯁꯥꯇ꯭ꯔꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒꯕꯨ ꯍꯟꯗꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯣꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯗ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯥꯔꯠꯁꯀꯤ ꯁꯥꯇ꯭ꯔꯤ꯫ ꯄ꯭ꯔꯀꯥꯁꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯦꯃꯤꯀꯥ, ꯅꯪꯅꯁꯨ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯕꯁꯦ꯫ ꯑꯗꯣ ꯑꯇꯩ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯁꯨꯝ ꯎꯅꯔꯨꯈꯤꯒꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯣꯏ, ꯑꯩ ꯁꯨꯝ ꯐꯝꯍꯧꯈꯤꯒꯦ꯫ ꯔꯥꯃꯦꯁꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯦꯍꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯄ꯭ꯔꯦꯃꯤꯀꯥ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯃꯁꯛ ꯐꯖꯕꯤ ꯑꯥꯔꯠꯁꯀꯤ ꯁꯥꯇ꯭ꯔꯤ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯁꯣꯝꯗꯅ ꯑꯅꯤꯜ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯅꯤꯜꯅ ꯏꯊꯥ ꯊꯥꯖꯗꯅ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯒꯔꯕꯨ ꯍꯪꯂꯛꯄ, ꯑꯗꯨꯒ ꯅꯣꯔꯃꯦꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯔꯛꯂꯕ꯫ ꯄ꯭ꯔꯀꯥꯁꯅ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯉꯛꯄꯨ ꯉꯛꯂꯨꯔꯦ꯫ ꯑꯅꯤꯜꯅ ꯑꯗꯨꯗꯅꯦ ꯑꯩꯅ ꯀꯂꯔ ꯊꯥꯛꯆꯜꯂꯝꯃꯤꯗꯣ꯫ ꯔꯥꯃꯦꯁꯅ ꯌꯥꯏꯅꯦ ꯅꯪꯁꯨ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯔꯨ ꯂꯥꯛꯇꯨꯅ ꯅꯤꯔꯨꯅ ꯅꯊꯟꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯐꯝꯂꯝꯕꯅꯦ꯫ ꯀ꯭ꯂꯥꯁꯁꯨ ꯇꯧꯗꯕꯁꯤꯗ ꯃꯤꯅ ꯅꯪꯕꯨ ꯉꯥꯎꯏ ꯍꯥꯏꯅꯔꯅꯤꯅꯦ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯖꯤ.ꯑꯦꯁ. ꯄ꯭ꯔꯀꯥꯁꯀꯤ ꯕꯣꯠ ꯈꯣꯝꯂꯨꯁꯤ ꯂꯥꯎ꯫ ꯖꯤ.ꯑꯦꯁ.ꯀꯤꯗꯤ ꯄ꯭ꯔꯀꯥꯁꯇ ꯁꯣꯏꯗꯅꯃꯛ ꯄꯤꯔꯗꯕꯅꯦ꯫ ꯑꯇꯩꯗꯤ ꯂꯣꯏꯅ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯄꯤꯔꯅꯤ꯫ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ? ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯥꯎꯖꯔꯔꯣꯏꯒꯦ, ꯅꯈꯣꯏ ꯁꯥꯎꯔꯅꯨ꯫ ꯅꯣꯡꯃ ꯐꯖꯅ ꯌꯥꯎꯔꯒꯦꯕ꯫ ꯄ꯭ꯔꯀꯥꯁꯇ ꯄꯤꯅꯤ ꯀꯥꯏꯅ ꯇꯧꯔꯛꯁꯤꯅ ꯀꯗꯣꯝꯗꯩꯅꯣ ꯍꯥꯏꯕ? ꯃꯉꯣꯟꯗ ꯄꯤꯗ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ꯫ ꯑꯇꯩꯗꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯁꯣꯏꯍꯜꯂꯣꯏꯁꯦ꯫ ꯐꯔꯦꯅꯦ, ꯑꯇꯩ ꯐꯥꯏꯅꯥꯟꯁꯀ ꯃꯦꯒꯥꯖꯤꯟꯒꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤꯀꯣ? ꯁꯣꯏꯍꯜꯂꯣꯏꯁꯦ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯔꯨ ꯊꯣꯛꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯗꯤ ꯃꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 1:30ꯃꯨꯛ ꯇꯥꯔꯝꯂꯦ꯫ ꯋꯥꯈꯟꯗ ꯃꯊꯟꯇ ꯃꯔꯣꯜ ꯂꯣꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯐꯝ ꯈꯨꯗꯤꯡ ꯍꯦꯛ ꯎꯔꯝꯕꯅꯦ꯫ ꯎꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯎꯔꯔꯣꯏꯗꯧꯅꯤ꯫ ꯈꯪꯅꯤ ꯃꯗꯨꯏ ꯂꯥꯟꯖꯗꯕ ꯅꯨꯄꯥꯗꯣ ꯍꯦꯛ ꯎꯕꯒ꯫ ꯃꯇꯝꯗꯨꯗ ꯔꯤꯇꯥ ꯂꯥꯛꯏ꯫ ꯔꯤꯇꯥꯅ ꯅꯊꯟꯇ ꯅꯪꯗꯤ ꯀꯅꯥ ꯉꯥꯏꯔꯝꯂꯤꯕ? ꯚꯣꯠꯀꯤ ꯃꯌꯥꯝ ꯑꯃ ꯂꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯥꯎꯗꯕ ꯃꯈꯩ ꯉꯥꯏꯔꯝꯕꯅꯦ, ꯑꯗꯣ ꯂꯥꯛꯄꯤꯗ꯭ꯔꯦ꯫ ꯔꯤꯇꯥꯅ ꯑꯗꯨꯗꯤ ꯐꯠꯃꯟꯗꯦꯍꯦ, ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤꯍꯦ ꯃꯥꯗꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯎꯔꯒ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯗ꯫ ꯄꯥꯎ ꯍꯥꯏꯅꯈꯤꯗ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯉꯥꯏꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯟꯅꯦ꯫ ꯔꯤꯇꯥꯅ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩꯗꯤ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯜꯂꯒꯦꯅ ꯊꯣꯔꯛꯂꯕꯅꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯀ꯭ꯂꯥꯁꯄꯨꯗꯤ ꯇꯧꯗ꯭ꯔꯕꯅꯦ꯫ ꯔꯤꯇꯥꯅ ꯈꯔ ꯇꯧ ꯈꯔ ꯇꯧꯗ ꯍꯥꯏꯗꯨꯅꯤ, ꯇꯧꯗꯕꯅꯁꯨ ꯅꯝꯃꯦ꯫ ꯄ꯭ꯔꯦꯃꯤꯀꯥ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯌꯦꯡꯉꯤ꯫ ꯄꯨꯡ 10ꯗꯒꯤ ꯐꯝꯂꯛꯄꯅꯦ, ꯑꯗꯣ ꯀꯥꯟꯅꯗ꯭ꯔꯦ꯫ ꯄꯨꯡ 3 ꯇꯥꯁꯤꯜꯂꯛꯂꯦ, ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯛꯂꯥꯡ ꯘꯥꯔꯤꯒꯤ ꯀꯇꯥꯅ ꯕꯥꯔꯣꯒꯤ ꯃꯄꯥꯗ ꯂꯩꯔꯤ꯫ ꯁꯥꯒꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯕꯤꯙꯨꯅ ꯊꯦꯡꯂꯦ, ꯇꯨꯝꯂꯣꯗꯅ꯫ ꯁꯥꯒꯔ ꯂꯥꯏꯔꯤꯛ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯃꯄꯥ ꯃꯆꯥ ꯐꯃꯨꯡ ꯑꯃꯠꯇꯗ ꯍꯤꯞꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯥꯒꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯕꯤꯙꯨꯅ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯕꯕꯥ, ꯑꯩ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯦ꯫ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯕꯕꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯕꯕꯥꯒꯤꯗꯃꯛ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯦ꯫ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯁꯨꯔꯨꯕ ꯅꯠꯇ꯭ꯔꯕꯁꯨ, ꯑꯉꯥꯡ ꯇꯨꯏꯁꯟꯗ ꯑꯣꯏꯔꯕꯁꯨ ꯇꯧꯗꯨꯅ ꯕꯕꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯦꯅ ꯈꯜꯂꯦ꯫ ꯕꯕꯥꯗꯤ ꯅꯍꯥꯛꯄꯨ ꯃꯨꯟꯅ ꯈꯜꯍꯟꯅꯤꯡꯉꯤ꯫ ꯕꯕꯥ, ꯋꯥꯐꯝꯁꯦ ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯕꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯕꯕꯥꯅ ꯈꯟꯕꯗꯤ ꯑꯩꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯨꯗ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯁꯔꯀꯥꯔꯒꯤ ꯁꯦꯟ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯕꯕꯥ ꯁꯣꯏꯗꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯒꯤ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯤꯔꯝ ꯑꯅꯤꯁꯤꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯕꯕꯥ ꯈꯛ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯣꯏꯀꯣ? ꯕꯕꯥ, ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕꯗꯣ ꯕꯕꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯕꯕꯥꯅ ꯍꯟꯊꯕ ꯊꯕꯛꯅ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯉꯁꯤ ꯐꯥꯎꯕ, ꯀꯣꯂꯦꯖꯀꯤ ꯊꯥꯛ ꯐꯥꯎꯕ ꯅꯪꯕꯨ ꯕꯕꯥꯒꯤ ꯁꯦꯡꯂꯕ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯃꯍꯩ ꯇꯝꯍꯜꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ꯫ ꯕꯕꯥ, ꯃꯔꯝꯗꯣ ꯅꯪꯅ ꯃꯪꯐꯥꯎꯅꯍꯟꯒꯗꯕꯅꯦ꯫ ꯅꯣꯡꯃꯗꯤ ꯅꯪꯅ ꯕꯕꯥꯒꯤ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯕꯕꯥꯅ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯂꯛꯇ ꯏꯪꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯅꯤ꯫
ꯑꯋꯥꯕ ꯀꯌꯥ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯣꯠꯅꯔꯤꯕꯅꯤ, ꯁꯨꯔꯤꯕꯅꯤ, ꯅꯣꯝꯂꯤꯕꯅꯤ꯫ ꯕꯕꯥ, ꯅꯪꯅ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯕꯗꯤ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯍꯜꯂꯨ꯫ ꯕꯕꯥ, ꯕꯕꯥꯅ ꯉꯁꯤ ꯅꯆꯥꯒꯤꯗꯃꯛ ꯕꯕꯥꯒꯤ ꯁꯦꯡꯂꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯍꯣꯠꯅꯕꯤꯔꯤ꯫ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯃꯃꯥꯟꯅꯕ ꯃꯔꯛꯇ ꯇꯤꯟꯅꯕ ꯍꯣꯠꯅꯕꯤꯕ, ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯕ ꯅꯆꯥꯅ ꯈꯛ ꯂꯦꯝꯅ ꯃꯥꯡꯍꯟꯖꯔꯣꯏꯌꯦ ꯕꯕꯥ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯦ, ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯄꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛ ꯐꯠꯇꯅꯕ ꯍꯥꯏꯕ ꯍꯧꯅꯗꯦ, ꯑꯐꯕꯗ ꯍꯥꯏꯕꯅꯤ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯊꯧ ꯅꯠꯇꯕꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕ ꯕꯕꯥꯁꯦ ꯅꯪꯒꯤ ꯊꯕꯛꯅ ꯄꯟꯊꯨꯡꯗꯨ ꯎꯍꯜꯂꯣ꯫ ꯕꯕꯥ, ꯕꯕꯥꯅꯦ ꯏꯆꯥꯒꯤꯗꯃꯛ ꯁꯨꯈꯤꯒꯅꯤ, ꯅꯣꯝꯈꯤꯒꯅꯤ꯫ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯏꯆꯥꯅ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯏꯄꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯕꯕꯥꯁꯦ ꯄꯨꯛꯅꯤꯡ ꯄꯦꯜꯂꯦ꯫ ꯏꯆꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯁꯤ ꯎꯕꯗ ꯏꯄꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯨꯔꯕꯁꯨ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯏꯄꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯏꯆꯥꯅ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯕꯅꯤ꯫ ꯕꯕꯥ, ꯊꯦꯡꯂꯝꯂꯅꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤꯁꯦ꯫ ꯑꯍꯤꯡ ꯑꯗꯨ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝ ꯍꯧꯈꯤ꯫ ꯀꯣꯂꯦꯖꯅꯤ꯫ ꯑꯅꯤꯜ, ꯄ꯭ꯔꯀꯥꯁ, ꯔꯥꯃꯦꯁ, ꯔꯤꯇꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯀꯥꯁꯅ ꯑꯩꯅ GSꯗ ꯂꯦꯞꯇꯧꯅꯤꯅ ꯃꯌꯥꯝꯒꯤ ꯑꯣꯐꯔꯁꯦ ꯑꯩ ꯇꯧꯖꯔꯒꯦ, ꯀꯦꯟꯇꯤꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯂꯨꯁꯤ ꯍꯥꯏꯕꯕꯨ꯫ ꯑꯅꯤꯜꯅ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ, ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯦꯔꯣ ꯑꯃꯗꯤ ꯋꯥꯠꯇ꯭ꯔꯣ? ꯔꯤꯇꯥꯅ ꯍꯦꯔꯣꯗꯨꯕꯨ ꯂꯥꯛꯈꯤꯕ꯭ꯔꯥꯅꯦ? ꯔꯥꯃꯦꯁꯅ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯑꯕꯅꯣ ꯈꯪꯗ꯭ꯔꯦ, ꯉꯁꯤꯗꯤ ꯏꯐꯨꯠ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯅꯤꯜꯅ ꯃꯥꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯕꯗꯨꯗꯤ? ꯔꯥꯃꯦꯁꯅ ꯅꯪꯅ ꯁꯥꯎꯅꯦꯅ ꯍꯥꯏꯗꯕꯅꯤ, ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯍꯧꯕꯅꯤ꯫ ꯄ꯭ꯔꯀꯥꯁꯅ ꯑꯣ, ꯁꯣꯝꯗꯅ ꯑꯩꯅ ꯃꯩ ꯍꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯇꯦꯡꯒ ꯄꯥꯡꯗꯕꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯊꯣꯛꯂꯤꯕ? ꯑꯅꯤꯜꯅ ꯍꯥꯏꯔꯨꯔꯒ ꯚꯣꯠ ꯌꯥꯝ ꯋꯥꯠꯂꯤ, ꯀ꯭ꯂꯥꯁꯁꯨ ꯇꯧꯗꯦ, ꯑꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯤꯅꯦꯌꯦ꯫ ꯔꯤꯇꯥꯅ ꯃꯊꯟꯇꯔ ꯃꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯍꯧꯔꯤꯗꯣ? ꯔꯥꯃꯦꯁꯅ ꯃꯊꯟꯇ ꯅꯠꯇ꯭ꯔꯗꯤ ꯚꯣꯠ ꯃꯇꯝꯁꯤꯗ ꯑꯇꯩꯗꯤ ꯂꯣꯏꯅ ꯒ꯭ꯔꯨꯞ ꯁꯦꯝꯂꯒ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯕꯅꯦ꯫ ꯄ꯭ꯔꯀꯥꯁꯅ ꯀꯦꯟꯇꯤꯟꯗ ꯃꯌꯥꯝ ꯆꯠꯂꯝꯃꯣ, ꯃꯥꯕꯨꯗꯤ ꯑꯩꯅ ꯅꯝꯗꯅ ꯄꯣꯔꯛꯑꯒꯦ꯫ ꯔꯤꯇꯥꯅ ꯃꯌꯥꯝ ꯆꯠꯂꯁꯦ꯫ ꯑꯅꯤꯜꯅ ꯑꯗꯨꯅ ꯐꯔꯅꯤ ꯚꯥꯏ, ꯆꯠꯁꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯦꯟꯇꯤꯟ ꯇꯝꯅ ꯆꯠꯅꯈꯤ꯫ ꯔꯤꯇꯥꯅ ꯄ꯭ꯔꯀꯥꯁ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯄ꯭ꯔꯀꯥꯁꯅ ꯀꯔꯤ ꯂꯩꯔꯒꯦ? ꯔꯤꯇꯥꯅ ꯁꯥꯒꯔ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯀꯧꯕꯗꯣ ꯑꯩ ꯃꯤꯁꯛ ꯑꯃ ꯊꯥꯔꯒꯦ꯫ ꯄ꯭ꯔꯀꯥꯁꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯝꯃꯒꯦ꯫ ꯔꯤꯇꯥꯅ ꯍꯣꯏ꯫ ꯄ꯭ꯔꯀꯥꯁꯁꯨ ꯆꯠꯈꯤ꯫ ꯔꯤꯇꯥꯅ ꯄ꯭ꯔꯦꯃꯤꯀꯥ, ꯅꯪ ꯆꯠꯂꯣ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩ ꯏꯊꯟꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯔꯤꯇꯥꯅ ꯅꯍꯥꯟ ꯃꯈꯩ ꯃꯁꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯈꯤꯗꯥꯏꯅꯦ? ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯗꯨꯕꯨꯗꯤ ꯀꯨꯏꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯦ, ꯑꯗꯣ ꯅꯪꯒ ꯆꯠꯃꯤꯟꯅꯔꯨꯁꯦ꯫ ꯑꯩ ꯌꯥꯎꯔꯣꯏꯒꯦ, ꯃꯥꯁꯨ ꯂꯩꯍꯧꯔꯤꯗꯣ ꯃꯊꯟꯇꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ ꯂꯣꯏꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯂꯝꯃꯣ꯫ ꯑꯩ ꯃꯤꯍꯨꯜꯁꯦ ꯌꯥꯝ ꯆꯣꯡꯉꯦꯕ, ꯑꯃꯨꯛ ꯆꯌꯛꯂꯗꯤ? ꯀꯔꯤꯁꯨ ꯆꯌꯛꯂꯣꯏꯁꯦ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ꯫ ꯌꯥꯝ ꯐꯕꯅꯦ, ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ, ꯑꯩ ꯆꯠꯂꯦꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯔꯤꯇꯥꯁꯨ ꯀꯦꯟꯇꯤꯟ ꯇꯝꯅ ꯆꯠꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥ, ꯔꯤꯇꯥ ꯀꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯄ꯭ꯔꯦꯃꯤꯀꯥ ꯋꯥꯈꯜ ꯇꯧꯏ, ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯩꯔꯛꯀꯗ꯭ꯔꯅꯦ? ꯃꯍꯥꯛꯀꯤ ꯉꯥꯛꯄꯤꯕ ꯍꯩꯔꯕ ꯊꯃꯣꯏꯗꯨꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏ? ꯐꯔꯦ, ꯑꯩ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯦ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ, ꯇꯥꯟꯖꯥ ꯑꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯆꯨꯝꯗꯦ꯫ ꯑꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯔꯒꯦ꯫ ꯄ꯭ꯔꯦꯃꯤꯀꯥ ꯋꯥꯈꯜ ꯇꯧꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯕꯤꯀꯤꯅ ꯀꯧꯔꯛꯏ꯫ ꯕꯤꯀꯤꯅ ꯍꯥꯏ꯫ ꯄ꯭ꯔꯦꯃꯤꯀꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯕꯤꯀꯤ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝ ꯇꯟꯅ ꯍꯥꯏ꯫ ꯕꯤꯀꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯤꯀꯤꯅ ꯃꯤ ꯃꯆꯥꯗꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯆꯥꯎꯊꯣꯛꯈ꯭ꯔꯦꯅꯦꯀꯣ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯕꯤꯀꯤ, ꯑꯩꯗꯤ ꯆꯥꯎꯊꯣꯛꯄ ꯍꯩꯇꯦꯗ꯫ ꯕꯤꯀꯤꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯈꯪꯂꯥꯞ ꯂꯥꯞꯊꯣꯛꯈ꯭ꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯕ? ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯇꯥꯡ ꯃꯇꯝ ꯇꯥꯟꯖꯥꯅꯅꯦ, ꯑꯩꯗꯤ ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯂꯥꯞꯅ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯕꯤꯀꯤꯅ ꯅꯪꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ, ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕꯒꯨꯝꯕ ꯑꯃ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯔꯕꯨꯗꯤ ꯂꯩꯔꯦ꯫ ꯕꯤꯀꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯅꯪꯅ ꯍꯟꯗꯛ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕꯒꯨꯝꯕ
ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯅꯥꯊꯩꯈꯤꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝꯕ ꯑꯃ ꯐꯥꯎꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯕꯤꯀꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯔꯥꯟꯕꯅꯦ꯫ ꯑꯩ ꯅꯈꯣꯏꯕꯨ ꯅꯥꯊꯩꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯒ ꯑꯩꯒ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯝ ꯂꯣꯏꯅꯒꯅꯤ꯫ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯕꯤꯀꯤꯅ ꯑꯩ ꯋꯥꯐꯝ ꯑꯃꯗꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯕꯤꯀꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯕꯤꯀꯤꯅ ꯄ꯭ꯔꯦꯃꯤꯀꯥ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯪꯒꯤ ꯋꯥꯔꯤꯗ ꯀꯣꯟꯅ ꯏꯪꯅ ꯁꯥꯟꯅꯔꯁꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯕꯤꯀꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄ꯭ꯔꯦꯃꯤꯀꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯋꯥꯈꯜ ꯇꯧꯏ꯫ ꯂꯝꯕꯤꯗ ꯑꯃꯨꯛ ꯕꯤꯀꯤ ꯊꯦꯡꯅꯗꯅ ꯃꯇꯝꯁꯦ ꯈꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯍꯥꯛꯄꯨ ꯂꯩꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯄ꯭ꯔꯦꯃꯤꯀꯥ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯄ꯭ꯔꯦꯃꯤꯀꯥ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯗ ꯆꯪꯂꯛꯄꯒꯤ ꯁꯥꯏꯟ ꯀꯟꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗꯅ ꯁꯥꯒꯔ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯊꯪ ꯃꯥꯅ ꯄꯥꯝꯕ ꯈꯔ ꯈꯜꯂꯒ ꯂꯥꯏꯔꯤꯛ ꯈꯔ ꯃꯊꯥꯅꯨꯡꯗ ꯀꯣꯟꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯣꯅꯔ ꯑꯃꯗꯒꯤ ꯊꯩꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯇ꯭ꯔꯤ ꯑꯃꯁꯨ ꯃꯊꯥꯅꯨꯡꯗ ꯂꯥꯏꯔꯤꯛ ꯈꯔ ꯀꯣꯜꯂꯒ ꯊꯣꯔꯛꯄꯗ ꯁꯥꯒꯔꯒ ꯊꯦꯡꯖꯤꯟꯅꯩ꯫ ꯊꯦꯡꯖꯤꯟꯅꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯈꯤ꯫ ꯁꯥꯇ꯭ꯔꯤ ꯑꯗꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯊꯦꯡꯖꯤꯟꯅꯕ ꯑꯗꯨꯗꯒꯤ ꯏꯃꯥ! ꯁꯥꯒꯔꯅ ꯁꯣꯔꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃꯅ ꯏꯃꯥ ꯑꯃꯅ ꯁꯣꯔꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯃꯤꯟꯅꯈꯤ꯫ ꯁꯥꯇ꯭ꯔꯤ ꯑꯗꯨꯅ ꯁꯥꯒꯔ ꯅꯠꯇ꯭ꯔꯣ? ꯁꯥꯒꯔꯅ ꯃꯥꯅꯦ꯫ ꯊꯥꯖ ꯅꯠꯇ꯭ꯔꯣ? ꯊꯥꯖꯅ ꯃꯥꯅꯦ ꯌꯥꯝ ꯊꯨꯅ ꯀꯥꯎꯏꯗ꯫ ꯁꯥꯒꯔꯅ ꯀꯥꯎꯕ ꯅꯠꯇꯦꯗ ꯁꯨꯝ ꯊꯥꯖꯔꯨꯗꯕꯒꯤ ꯋꯥꯅꯦ꯫ ꯊꯥꯖꯅ ꯂꯥꯏꯔꯤꯛ ꯐꯕ ꯀꯥꯁꯦ ꯍꯦꯛꯇ ꯌꯥꯗꯦꯅꯦꯀꯣ꯫ ꯁꯥꯒꯔꯅ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯝꯕꯅꯤꯗ ꯅꯍꯥꯟꯒꯤꯗꯣ ꯐꯖꯅ ꯑꯗꯨꯝ ꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯊꯥꯖꯅ ꯍꯣꯏ ꯈꯔꯕꯨꯗꯤ ꯏꯔꯝꯃꯦ ꯑꯗꯣ ꯅꯪꯒꯤꯁꯨ ꯐꯖꯅ ꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯁꯥꯒꯔꯅ ꯍꯣꯏ ꯑꯩꯒꯤꯁꯨ ꯑꯩꯅ ꯈꯪꯖꯕ ꯃꯈꯩꯗꯤ ꯏꯔꯝꯕꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯒꯤ ꯔꯤꯗꯤꯡ ꯗꯦꯛꯁ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ パꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯒꯔꯅ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯊꯥꯖꯅ ꯏꯟꯗꯤꯌꯥꯟ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯅꯤꯗ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯎꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯄꯣꯏꯟꯠ ꯈꯔ ꯁꯨꯝ ꯊꯤꯔꯝꯕꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯑꯆꯤꯛꯄ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯈꯔ ꯊꯥꯞꯂꯞꯅ ꯁꯥꯒꯔ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯆꯤꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯄ꯭ꯔꯦꯃꯤꯀꯥ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ꯫ ꯁꯥꯒꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯈꯠꯅ ꯑꯁꯥ ꯑꯃꯗ ꯆꯪꯂꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯖꯤꯟꯕꯁꯨ ꯉꯝꯗ ꯁꯠ ꯍꯦꯛ ꯍꯟꯗꯣꯛꯄꯁꯨ ꯉꯝꯗ ꯁꯥꯒꯔ ꯑꯃꯗꯤ ꯊꯥꯖꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯅꯁꯨ ꯆꯤꯡꯅꯕꯁꯨ ꯄꯣꯛꯆꯔꯤ꯫ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯗꯨꯃꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤ꯫ ꯁꯥꯒꯔ ꯑꯃꯗꯤ ꯊꯥꯖꯗꯤ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯖꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯑꯗꯨꯕꯨ ꯃꯁꯥꯅ ꯄꯥꯝꯖꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗ ꯚꯣꯇꯤꯡ ꯇꯧꯕ ꯌꯥꯔꯕꯁꯨ ꯃꯁꯤꯗ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯍꯥꯏꯅ ꯂꯧꯏ꯫ ꯁꯥꯒꯔꯅ ꯑꯗꯨꯕꯨꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯔꯨꯜꯅꯤꯗꯅ ꯔꯨꯜꯗꯤ ꯐꯖꯕ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯟꯊꯣꯛꯄꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯖꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯤꯍꯨꯠ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯚꯣꯇꯤꯡꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯉꯝꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯚꯣꯇꯤꯡ ꯂꯩꯕ ꯉꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯑꯣꯏꯅꯔꯤ꯫ ꯁꯥꯒꯔꯅ ꯑꯆꯨꯝꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯚꯣꯇꯤꯡꯁꯤ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯟꯅ ꯆꯠꯊꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯚꯣꯇꯤꯡ ꯇꯧꯔꯤꯕ ꯄ꯭ꯔꯖꯥ ꯑꯣꯏꯔꯤꯕ ꯏꯁꯥꯒꯤ ꯔꯥꯏꯠ ꯏꯈꯨꯠꯇ ꯄꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯚꯣꯇꯤꯡꯕꯨ ꯌꯣꯟꯊꯣꯛꯆꯕꯁꯦ ꯃꯨꯟꯅ ꯈꯜꯂꯨꯔꯕꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯈꯜꯂꯦ꯫ ꯊꯥꯖꯅ ꯁꯥꯒꯔ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯗꯤꯕꯦꯠꯇ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯚꯣꯇꯤꯡ ꯑꯃꯨꯛ ꯇꯧꯈꯤꯕ ꯑꯁꯤꯅ ꯏꯁꯥꯒꯤ ꯆꯍꯤ 5ꯒꯤ ꯔꯥꯏꯠ ꯑꯁꯤ ꯁꯤꯟꯅꯈꯤꯒꯗꯧꯔꯤꯕꯅꯦ꯫ ꯌꯥꯝꯅ ꯈꯟꯊꯕ ꯆꯨꯝꯃꯕꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯦ꯫ ꯁꯥꯒꯔꯅ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯚꯣꯇꯤꯡ ꯔꯥꯏꯠ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯑꯗꯨꯕꯨ ꯂꯨꯄꯥ 1,000 ꯂꯧꯗꯨꯅ ꯆꯍꯤ 5 ꯔꯥꯏꯠ ꯑꯗꯨꯕꯨ ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯆꯥꯎꯔꯥꯛꯅ ꯆꯍꯤ 5ꯗꯗꯤ ꯅꯨꯃꯤꯠ ꯃꯁꯤꯡꯗ ꯄꯥꯊꯣꯛꯄꯗ 1825 ꯗꯦꯖꯅꯤ꯫ ꯍꯥꯏꯔꯤꯕ 1825 ꯗꯦꯖ ꯑꯁꯤꯕꯨ ꯂꯨꯄꯥ 1,000ꯗ ꯌꯣꯟꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯔꯥꯏꯠ ꯑꯁꯤ
नोंमगी ओइना पाथोकपदा इसागी राइट असिबु सुमनतंगी लुपा अमगा पैसा 80 दा योलिबने आई इसाबु नोंमगी ओइना इसागी राइट बु लुपा अमगा पैसा 80 दा योलिबसी खलुरबदी याम इकाइनिंगाइनि थाजना नंगा थेंनबसी याम नुंगाई अनौबा पॉइंट खरसु फंगबा ngamjare इसागी राइट दी योंथोखरे अहोंगबा ममलदा अदुगा इसागी राइट लेदुना मियांगी मपु ओइखरबा महाक अदुना तौरकपा थबक अदुदा पेंद्रदुना निंथिना सेंबी साबिद्रे हाइनसु प्रजासिंगना लाउरे मसिसु अंगकपने योंथोखरबा राइट याउद्रबा मीने इसागी राइट की मपु ओइखरबदा राइट याउद्रबा सिंगना लाउरिबसे खलुरबदी याम इकाइफम थोकपने सागरना अचुंबने असुमना सागर अमदी थाजा लाइब्रेरी रूम अदुदा थाजना सरुक यागदौरिबा डिबेट कंपटीशन अदुगी टॉपिक अदुदा अहाक वारी सानरदुना लाइब्रेरी अदुदगी थोरखी सोमदना कमदौरिबा प्रेमिका लाइब्रेरी रूम दगी थोरकलगा महाक पुंगाइदुना लैरिबा रीता की मनाक्ता लाक्तुना फमथै मतम अदुदा रीतासु फोन द वारी सानदुना लैरमी आई कॉलेज ता लैरिये हलकलगा तौरलगे को बाय रीता फोन थमखरबा मतुंगदा प्रेमिका दा ओनसिंदुना रीताना याम थुना थोरैसिना कमाइन तौरिनो प्रेमिकाना लाइब्रेरी रूम अदुदा मखोय अनि खक्ता कना कनानो हाइसे नंग वारी सानरक्तो हाइसे सानरक्ते सागरदा नुपी अमगा वारी सादुना लेहवे कना वारी जानो मादी नुपीगा सु पांगा लोइनादबने अइना चिंगनरिसे चुमदोइने अइदि थाजबा वाले थोइना चिंगनखिनुदा पुमनमक्ता सागरदा हंगलगा असेंबदो नंगोंदा खंगलके कनानो नंगना वारी तौरमलिदुना अखोय हेरोगनिदा नंग नहान खै हाइदबनिने याम प्राइवेसी ओइको नोंग मसक ताके अखोय हेरोदो मणिपुरदा लैतिये आउटसाइडदा लैये अदुनाने आउटसाइडदा थबक तौरिरा थबक तौरिदा मासो माहि तमलिये असु कुइबसे नंगी बीएफ अमा लै हाइबसे खंगहनदबनिने अइगोंदा सुति हेक थोरकपगने मसक खंगनाहनगेसे अइ फाउबा मा खंगनरैसे चही अहुमुक सुरकले माना पालमदा लैबनिना पांगना उनपोंदेदा फरेने मतमसु थेंजिलकले हनबा तौरसिरा रीताना सागर उनरमगिसे प्रेमिकाना ngasiगidi yetluranуда ai gari thautoralage ko प्रेमिका गाड़ी सेता चंखी अदुगा गाड़ी थौदोरक्तुना रीताना तोंगलगा मखोय अनि कॉलेज तगी हनखी बिकी की रूम दनी बिकी अमदी जैक्सन एंटेन टेबलेट खरा हुंजिली अदुगा इसिंग थकचिली बिकी ना प्रेमीना इंगोंदा हंदक मरक ना थैरगलिसे मरम ममदी लैफम थोय जैक्सन ना चुमीदा अदो मागी खंगनबा अमगा यावर जालो कॉलेज ता बिकी ना मदुदी थाजदे अइना चिंगनरिसे अइगी प्लान मयाम से फेल ओइरगद्रा मसिनी जैक्सन ना नंगी करी प्लान बिकी ना असुक कुइना सिनरिबा निशा असि फावबा नंग नतना कॉलेज की इमानबा अमता फावबा खंगहनदना लैरिबसे प्रेमीदा खंगहनबा पामदबगे मरमदि अइना महाकु तसेंगना नुंगसिबगे जैक्सन ना नंगना सिनरिबा पोसिगी मतंगदा प्रेमीना चिंगनखिबगा लैरजालो माना हंदक उलक्लिबा मतौसे बिकी ना मदुदी थाजबा ngamde महाकना मसि खंगफम थोकते जैक्सन ना होइने असुक कुइना अखोय लोइनरकपसे कॉलेज तदी नंग करिसु सिनगिदे नोंगमतसु खंगफम थोकतेना बिकी ना मरम ममदी सोइदना लैगने जैक्सन ना अदो नंगिदी अबयमसु लैरि पांथोइसु लैरि शिलासु लैरि मखोय लोइना मसक फजै मतमसिगी यकलौबि नुपि ngaktani अदो मखोय लोइना खंगनैयजि प्रेमीना खंगबा लैबा जाला अइगा अबयमगा खंगनबा पांथोइगा खंगनबा शिलागा खंगनबा महाकना कमाइन खंगदोइनो अदो नंगना ख्वाइदगी खलिसिना कनानोबा अइना खलिसे प्रेमीने अतै अहुमदुदि मखोय अहुमदा मसक लोइना फजै अदु मखोयदी मोबाइल फोन गुम्बने अइगी फमददी अदुगा प्रेमीना सिम कार्ड ने अदुना करी हाइरिबा इता नंग सिदी पंगी है मोबाइल हाइबसिदी हल्लिङैदा मसक फजै सिदनाले याम पामना अहनबदु लैरगा सिनद्रो होइने अदुबुदि चुमिने अदुबु मतम खरा लैरगा मानसिलकपदै अनौबु थोरकपा अमामुक पामलक्त्रो अमनबु पोटपु कनान पामगने मतम की थोरइबा अहनबदुनि पामनिसे याइने नंग वाखलसिदे सिजिनबा लोइरे मतम सांगना सिजिनरकले मल्ले अनौबु अमामुक पामलकपा याय अदुने हल्लिङै नान नानद्रो सिनद्रो मनबु मनथरकलबा अदुम
ꯇꯦꯕꯜꯗ ꯈꯪꯗꯦ ꯐꯃꯨꯡꯗ ꯈꯪꯗꯦ ꯄꯪꯂꯪꯗ ꯂꯪꯁꯤꯜꯂꯒ ꯇꯥꯅꯤꯡꯕ ꯃꯐꯝꯗ ꯃꯣꯕꯥꯏꯜꯗꯣ ꯇꯥꯍꯜꯂꯤꯗꯨꯅꯦ꯫ ꯖꯦꯛꯁꯟꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯄ꯭ꯔꯦꯃꯤꯁꯨ ꯐꯪꯗ꯭ꯔꯤꯕꯩ ꯄꯥꯝꯕ ꯑꯣꯏꯇꯥꯔꯦ, ꯐꯪꯂꯒ ꯃꯥꯁꯨ ꯀꯣꯟꯅ ꯑꯃꯨꯛ꯫ ꯕꯤꯀꯤꯅ ꯃꯥꯗꯤ ꯁꯤꯝ ꯀꯥꯔꯗꯅꯤ, ꯑꯅꯧ ꯑꯅꯧꯕ ꯃꯣꯕꯥꯏꯜ ꯃꯊꯪ ꯃꯊꯪ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯜꯂꯁꯨ ꯁꯤꯝ ꯑꯗꯨꯗꯤ ꯃꯣꯕꯥꯏꯜ ꯍꯣꯡꯗꯅ ꯑꯗꯨꯝ ꯑꯍꯥꯟꯕ ꯄꯥꯏꯈꯤꯕ ꯁꯤꯝꯗꯣ ꯍꯥꯞꯄ ꯌꯥꯔꯤꯁꯤꯗꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯤ ꯄ꯭ꯔꯦꯃꯤꯅꯦ, ꯑꯇꯩꯅ ꯑꯄꯥꯝꯕꯅꯦ, ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯅꯥꯏꯗꯦ, ꯑꯄꯥꯝꯕꯗꯤ ꯐꯪꯂꯒ ꯄꯦꯜꯂꯦ꯫ ꯖꯦꯛꯁꯟꯅ ꯆꯨꯝꯃꯦ, ꯑꯄꯥꯝꯕ ꯄꯣꯠꯇꯤ ꯐꯪꯗ꯭ꯔꯤꯉꯩ ꯄꯥꯝꯃꯤ, ꯐꯪꯂꯕ ꯃꯇꯨꯡ ꯃꯜꯂꯛꯄꯗ ꯑꯄꯥꯝꯕꯗꯨ ꯂꯣꯏꯈ꯭ꯔꯦ, ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩ꯫ ꯕꯤꯀꯤꯅ ꯑꯗꯨꯅꯅꯦ ꯄ꯭ꯔꯦꯃꯤꯅ ꯑꯩꯉꯣꯟꯗꯒꯤ ꯅꯥꯊꯩꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯣ ꯍꯌꯦꯡꯃꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯁꯥ ꯋꯥꯎꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫